ꯑꯩꯒꯤ ꯕꯨꯠ ꯀꯦꯝꯞ ꯑꯁꯤ ꯅꯈꯣꯏ ꯃꯌꯥꯝ ꯇꯁꯦꯡꯅ ꯅꯨꯡꯉꯥꯏꯔꯝꯒꯅꯤ ꯍꯥꯏꯅ ꯑꯁꯥ ꯇꯧꯏ꯫ ꯅꯪꯅ ꯁꯨꯛꯁꯣꯏ ꯁꯣꯏꯗꯅ ꯇꯧꯒꯗꯕ ꯑꯃꯗꯤ ꯂꯣꯏꯁꯤꯟꯕ ꯑꯗꯨꯅꯤ꯫ ꯏꯁ꯭ꯋꯔꯅ ꯅꯪꯉꯣꯟꯗ ꯐꯪꯍꯟꯅꯤꯡꯕꯁꯤꯡ ꯑꯗꯣ ꯅꯪꯅ ꯐꯪꯕ ꯈ꯭ꯋꯥꯏꯗꯒꯤ ꯃꯔꯨ ꯑꯣꯏꯕ ꯑꯗꯨꯅꯤ ꯑꯩꯈꯣꯏꯅ ꯌꯦꯡꯒꯗꯧꯔꯤꯕ ꯑꯁꯤ꯫ ꯃꯁꯤꯒꯤ ꯄꯔꯥ ꯑꯁꯤ ꯃꯤ ꯈꯨꯗꯤꯡꯃꯛꯀꯤꯅꯤ꯫ ꯅꯪꯅ ꯏꯁ꯭ꯋꯔꯕꯨ ꯏꯍꯥꯟ ꯍꯥꯟꯕꯗ ꯊꯝꯗ꯭ꯔꯒꯗꯤ ꯀꯔꯤꯒꯨꯝꯕ ꯑꯃꯠꯇ ꯑꯣꯏꯊꯣꯛꯂꯔꯣꯏ꯫ ꯑꯗꯨꯕꯨ ꯈ꯭ꯋꯥꯏꯗꯒꯤ ꯃꯔꯨ ꯑꯣꯏꯕꯏꯍꯥꯟ ꯍꯥꯟꯕ ꯌꯥꯊꯪ ꯑꯗꯨꯗ ꯂꯩꯔꯒꯗꯤ ꯅꯪꯒꯤ ꯄꯨꯟꯁꯤꯗ ꯑꯣꯏꯔꯛꯀꯗꯕꯁꯤꯡ ꯑꯗꯨꯗ ꯉꯛꯀꯅꯤ꯫ ꯋꯥꯔꯕ ꯃꯇꯝ ꯑꯗꯨ ꯈꯛꯇꯪꯗ ꯑꯩꯈꯣꯏꯅ ꯏꯁ꯭ꯋꯔ ꯊꯤꯖꯕ ꯑꯁꯦ ꯃꯍꯥꯛꯅ ꯄꯥꯝꯗꯦ꯫ ꯑꯩꯈꯣꯏꯗ ꯑꯋꯥꯕ ꯁꯃꯁ꯭ꯌꯥ ꯑꯃ ꯂꯥꯛꯀꯗꯧꯔꯦ ꯅꯠꯇ꯭ꯔꯒ ꯊꯦꯡꯅꯒꯗꯧꯔꯦ ꯍꯥꯏꯔꯕ ꯀꯥꯟꯗ ꯑꯩꯈꯣꯏꯅ ꯃꯍꯥꯛꯄꯨ ꯊꯤꯕ ꯑꯁꯦ ꯃꯍꯥꯛꯅ ꯌꯥꯝꯅ ꯄꯥꯝꯗꯦ꯫ ꯇꯁꯦꯡꯕꯗꯤ ꯀꯣꯛꯇ ꯂꯦꯟ ꯇꯥꯕꯁꯦ ꯑꯗꯨꯝ ꯊꯦꯡꯅꯗꯨꯅ ꯂꯩꯔꯕꯅꯤ꯫ ꯏꯁ꯭ꯋꯔ ꯌꯥꯎꯗ꯭ꯔꯕꯁꯨ ꯁꯃꯁ꯭ꯌꯥ ꯑꯗꯨꯝ ꯊꯦꯡꯅꯔꯤꯕꯅꯤ꯫ ꯏꯄꯥ, ꯉꯁꯤ ꯑꯩꯈꯣꯏꯅ ꯄ꯭ꯔꯥꯔꯊꯅꯥ ꯇꯧꯖꯔꯤ꯫ ꯃꯤꯄꯨꯝ ꯈꯨꯗꯤꯡ ꯅꯪꯒꯤ ꯋꯥꯍꯩꯅ ꯃꯈꯣꯏꯒꯤ ꯋꯥꯈꯜ ꯅꯧꯊꯣꯛꯍꯟꯕꯤꯌꯨ, ꯋꯥꯔꯦꯞ ꯂꯧꯕ ꯉꯝꯕ ꯄꯤꯅꯕꯤꯌꯨ꯫ ꯃꯤꯁꯤꯡꯅ ꯋꯥꯔꯦꯞ ꯂꯧꯕ ꯉꯝꯗ꯭ꯔꯒꯗꯤ ꯑꯩꯅ ꯍꯥꯏꯖꯔꯤꯕ ꯑꯁꯦ ꯀꯥꯟꯅꯕ ꯀꯔꯤꯁꯨ ꯂꯩꯇꯦ꯫ ꯑꯗꯨꯅ ꯏꯁ꯭ꯋꯔ, ꯅꯪꯒꯤ ꯊꯋꯥꯏꯅ ꯃꯤꯁꯤꯡꯗ ꯃꯈꯣꯏꯒꯤ ꯑꯣꯏꯕꯁꯤꯡ ꯑꯁꯦ ꯆꯦꯠꯅ ꯄꯥꯏꯕ ꯉꯝꯍꯟꯕꯤꯌꯨ ꯑꯗꯨꯒ ꯃꯗꯨ ꯃꯈꯣꯏꯒꯤ ꯄꯨꯟꯁꯤꯗ ꯁꯤꯖꯤꯟꯅꯕ ꯉꯝꯅꯅꯕ ꯃꯇꯦꯡ ꯄꯥꯡꯕꯤꯌꯨ꯫ ꯖꯤꯁꯨꯒꯤ ꯃꯤꯡꯗꯅꯤ, ꯑꯃꯦꯟ꯫ ꯑꯍꯥꯟꯕ ꯖꯣꯍꯥꯟ 5:12 ꯃꯁꯤ ꯌꯦꯡꯕꯤꯌꯨ꯫ ꯉꯁꯤꯗꯤ ꯑꯩꯅ ꯏꯁ꯭ꯋꯔꯒꯤ ꯋꯥꯍꯩ ꯑꯁꯦ ꯏꯀꯥꯏ ꯈꯨꯝꯅꯕꯒ ꯂꯣꯏꯅꯅ ꯅꯣꯂꯨꯛꯅ ꯏꯁ꯭ꯋꯔꯒꯤ ꯋꯥꯍꯩ ꯑꯁꯤꯗꯒꯤ ꯍꯦꯟꯅ ꯃꯔꯨ ꯑꯣꯏꯕ ꯑꯩꯈꯣꯏꯒꯤ ꯀꯔꯤꯁꯨ ꯂꯩꯇꯦ ꯍꯥꯏꯕꯁꯦ ꯈꯪꯕꯒ ꯂꯣꯏꯅꯅ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯍꯥꯏꯖꯒꯦ꯫ ꯑꯍꯥꯟꯕ ꯖꯣꯍꯥꯟ 5:12 ꯑꯁꯦ ꯌꯥꯝꯅ ꯐꯖꯕ ꯁꯥꯁꯇ꯭ꯔꯅꯤ꯫ ꯑꯌꯨꯛꯇ ꯃꯁꯤ ꯍꯥꯡꯗꯣꯛꯂꯒ ꯄꯥꯕꯁꯦ ꯑꯩꯅ ꯌꯥꯝꯅ ꯄꯥꯝꯖꯩ꯫ ꯄꯤꯛꯂꯤꯕ ꯑꯉꯥꯡꯅ ꯂꯥꯏ ꯃꯨꯔꯇꯤꯁꯤꯡꯗꯒꯤ ꯅꯈꯣꯏ ꯅꯁꯥꯕꯨ ꯉꯥꯛꯆꯧ, ꯑꯔꯥꯟꯕ ꯂꯥꯏꯁꯤꯡꯗꯒꯤ ꯅꯪꯒꯤ ꯄꯨꯟꯁꯤꯗ ꯏꯁ꯭ꯋꯔꯒꯤ ꯃꯐꯝ ꯑꯗꯣ ꯂꯧꯔꯤꯕ ꯈꯨꯗꯤꯡꯃꯛ ꯑꯗꯨꯗꯒꯤ ꯅꯪꯒꯤ ꯄꯨꯟꯁꯤꯗ ꯑꯍꯥꯟꯕ ꯃꯐꯝ ꯂꯧꯔꯤꯕ ꯄꯣꯠ ꯈꯨꯗꯤꯡꯃꯛꯇꯒꯤ꯫ ꯃꯁꯤꯗ ꯑꯃꯨꯛꯇꯪ ꯌꯦꯡꯗꯨꯅ ꯃꯍꯥꯛꯅ ꯍꯥꯏꯔꯤꯕꯁꯤ ꯌꯦꯡꯁꯤ, ꯅꯁꯥꯕꯨ ꯉꯥꯛꯆꯧ꯫ ꯃꯁꯤꯗ ꯑꯩꯈꯣꯏꯅ ꯇꯧꯐꯝ ꯊꯣꯛꯄ ꯃꯊꯧ ꯑꯃ ꯂꯩꯔꯦ꯫ ꯃꯍꯥꯛꯅ ꯍꯥꯏꯔꯤ, ꯌꯦꯡꯉꯨ, ꯑꯩꯅ ꯅꯈꯣꯏꯕꯨ ꯃꯇꯦꯡ ꯄꯥꯡꯅꯤꯡꯉꯤ, ꯅꯈꯣꯏꯒꯤ ꯄꯨꯟꯁꯤꯗ ꯑꯩꯅ ꯊꯕꯛ ꯇꯧꯅꯤꯡꯉꯤ, ꯑꯗꯨꯕꯨ ꯅꯈꯣꯏ ꯍꯥꯟꯅ ꯋꯥꯔꯦꯞ ꯑꯃ ꯂꯧꯕ ꯇꯥꯏ꯫ ꯌꯦꯡꯕꯤꯌꯨ, ꯏꯁ꯭ꯋꯔꯅ ꯑꯩꯈꯣꯏꯗ ꯍꯦꯛꯇ ꯇꯣꯛꯊꯣꯛꯀꯗꯕ ꯅꯠꯇꯦ꯫ ꯃꯤꯁꯤꯡꯗ ꯑꯐꯕ ꯇꯧꯅꯅꯕꯒꯤꯗꯃꯛꯇ ꯏꯁ꯭ꯋꯔꯅ ꯅꯉꯣꯟꯗ ꯃꯇꯝ ꯂꯦꯟꯗꯨꯅ ꯂꯩꯒꯗꯕ ꯅꯠꯇꯦ꯫ ꯃꯍꯥꯛꯅ ꯑꯩꯈꯣꯏꯗ ꯏꯁ꯭ꯋꯔꯒꯤ ꯋꯥꯍꯩ ꯄꯥꯅꯤꯡꯕ, ꯇꯝꯅꯤꯡꯕ ꯄꯤꯒꯗꯕ ꯅꯠꯇꯦ꯫ ꯏꯁ꯭ꯋꯔꯅ ꯃꯐꯝ ꯑꯁꯦ ꯀꯅꯥ ꯑꯃꯠꯇ ꯅꯝꯗꯨꯅ ꯂꯥꯛꯍꯟꯕ ꯅꯠꯇꯦ꯫ ꯃꯐꯝ ꯑꯁꯤꯗ ꯂꯥꯛꯄ ꯑꯁꯦ ꯅꯪꯒꯤ ꯋꯥꯔꯦꯞꯅꯤ꯫ ꯑꯗꯨꯒ ꯃꯌꯥꯝꯅ ꯋꯥꯔꯦꯞ ꯂꯧꯗꯨꯅ ꯁꯤꯗ ꯂꯥꯛꯄꯤꯕꯒꯤꯗꯃꯛꯇ ꯑꯩꯅ ꯊꯥꯒꯠꯆꯔꯤ꯫ ꯅꯈꯣꯏ ꯃꯌꯥꯝ ꯑꯃ ꯊꯕꯛ ꯀꯟꯅ ꯁꯨꯔꯝꯒꯅꯤ, ꯉꯔꯥꯡꯁꯨ ꯁꯨꯔꯝꯒꯅꯤ, ꯍꯌꯦꯡꯁꯨ ꯁꯨꯒꯅꯤ꯫ ꯏꯆꯝ ꯆꯝꯕ ꯃꯤꯅ ꯑꯁꯨꯝꯅ ꯇꯧꯕ ꯅꯠꯇꯦ꯫ ꯅꯈꯣꯏ ꯈꯔ ꯑꯃꯗꯤ ꯃꯐꯝ ꯑꯔꯥꯞꯄꯗꯒꯤ ꯂꯥꯛꯂꯝꯒꯅꯤ꯫ ꯅꯪꯅ ꯊꯕꯛꯇꯒꯤ ꯁꯨꯇꯤ ꯂꯧꯔꯝꯕ ꯌꯥꯏ, ꯅꯪꯅ ꯁꯦꯜ ꯇꯤꯡꯅ ꯍꯣꯇꯦꯜꯗ ꯂꯩꯔꯝꯕ ꯌꯥꯏ꯫ ꯅꯈꯣꯏꯅ ꯁꯨꯛꯁꯣꯏ ꯁꯣꯏꯗꯅ ꯃꯥꯏ ꯄꯥꯛꯄ ꯍꯥꯏꯕꯗꯣ ꯐꯪꯒꯅꯤ, ꯃꯔꯝꯗꯤ ꯅꯪꯅ ꯏꯁ꯭ꯋꯔꯅ ꯄꯥꯝꯂꯤꯕ ꯑꯗꯣ ꯇꯝꯅꯅꯕ, ꯈꯪꯅꯅꯕ ꯄꯤꯐꯝ ꯊꯣꯛꯄ ꯃꯃꯜ ꯄꯤꯗꯨꯅ ꯊꯃꯣꯏꯗꯒꯤ ꯊꯤꯖꯔꯤ꯫ ꯂꯥꯏ ꯃꯨꯔꯇꯤꯁꯤꯡꯗꯒꯤ ꯅꯁꯥ ꯉꯥꯛꯊꯣꯛꯆꯧ, ꯅꯨꯡꯒꯤ ꯃꯨꯔꯇꯤꯁꯤꯡ ꯑꯗꯨ ꯈꯛꯇ ꯅꯠꯇꯦ꯫ ꯃꯁꯤꯗ ꯍꯥꯏꯔꯤꯕ ꯑꯁꯤ ꯇꯥꯏꯕꯪꯄꯥꯜ ꯑꯁꯤꯗ ꯃꯤ ꯀꯌꯥ ꯑꯃꯅ ꯈꯨꯔꯨꯝꯅꯔꯤꯕ ꯑꯗꯨ ꯈꯛꯇ ꯅꯠꯇꯦ꯫ ꯑꯩ ꯀꯔꯤꯒꯨꯝꯕ ꯈꯔ ꯍꯥꯏꯖꯒꯦ꯫ ꯅꯪꯒꯤ ꯊꯕꯛꯇ ꯃꯨꯔꯇꯤ ꯑꯣꯏꯕ ꯌꯥꯏ, ꯅꯪꯒꯤ ꯃꯤꯅꯤꯁꯇ꯭ꯔꯤ ꯑꯗꯣ ꯃꯨꯔꯇꯤ ꯑꯣꯏꯕ ꯌꯥꯏ, ꯅꯪꯒꯤ ꯑꯉꯥꯡ, ꯅꯪꯒꯤ ꯅꯤꯄꯥ, ꯁ꯭ꯄꯣꯔꯠꯁ, ꯇꯤꯚꯤ, ꯀꯔꯤꯒꯨꯝꯕ ꯑꯃ ꯍꯦꯛꯇ ꯃꯨꯔꯇꯤ ꯑꯣꯏꯕ ꯌꯥꯏ꯫ ꯏꯁ꯭ꯋꯔꯒꯤ ꯃꯊꯛꯇ ꯊꯝꯂꯤꯕ ꯑꯃ ꯍꯦꯛꯇ꯫ ꯑꯗꯨꯅ ꯑꯩꯅ ꯈꯟꯕꯗ ꯑꯩꯈꯣꯏ ꯈꯨꯗꯤꯡꯃꯛꯁꯨ ꯏꯁ꯭ꯋꯔꯗꯒꯤ ꯍꯦꯟꯅ ꯃꯔꯨ ꯑꯣꯏꯅ ꯊꯥꯡꯒꯠꯄ ꯄꯣꯠ ꯑꯩꯒꯤ ꯄꯨꯟꯁꯤꯗ ꯂꯩꯕ꯭ꯔꯥ ꯍꯥꯏꯕ ꯋꯥꯍꯪ ꯑꯁꯦ ꯑꯩꯈꯣꯏ ꯈꯨꯗꯤꯡꯃꯛ ꯍꯪꯒꯗꯕꯅꯤ꯫ ꯅꯪꯁꯨ ꯑꯩꯈꯣꯏ ꯃꯌꯥꯝꯒ ꯆꯞ ꯃꯥꯟꯅꯔꯕꯅꯤ꯫ ꯃꯗꯨꯒꯤ ꯃꯇꯥꯡꯗ ꯅꯪꯁꯨ ꯈꯟꯒꯗꯕꯅꯤ꯫ ꯑꯁꯨꯝꯅ ꯅꯪꯅ ꯃꯗꯨ ꯏꯁꯤꯟꯗꯨꯅ
madu nasana thanta thidokchananaba aina khanbada nakhoina nasana thantaga meeting tawba ase toina tawramloi haina khali nangi thamoida ishwargi mafam ado kanduna leiriba pot khudingmak adudagi nasabu ngakthokjagadabani heinabi habisi karino ihan hanbada apha apungi matangda aikhoi yamna wari sanakre masigi wahai ase aikhoi yamna toina tai oh ishwarna aigi apha apundagi thadokpire oh ai sida punsilambani ai aduda punsilambani aina mase yamna hekta tarai tasoi lobagi wana chade apha apun haibase yamna kiba wahai masi yamna phattabadawna tawi adubu masi tasengna amukta khanbiyune aina khanbada tasengna apha apun haiba ase phattaba hainabini masi aikhoina senaba ngamdaba pot ama oina udrane masi phattaba hainabini masi aikhoina hanjin tawba potne masi asum tawrakpa aduna haujikti mase aikhoida susinkhibadawna thoklaba adubu masi thugaiba ngamloidaba potsak adudi nate phattaba machat haiba ase matam chuppada adumak hongdokpa yagani phattaba boyfriend amaga khainaba adugumna phattaba machat asisu yamna laina thugaiba yagani aphaba tawba ase araibadi nate adubu aina aphaba do tawningi haibagini adudagi ikui kuidana nangna mase amuk phanglani masi nangna khangdringaigi mamangda nangna aphaba machat ado chatpa ngamnanabagidamagta ishwarna nangi punsida kanagumba ama pubiraklani amen phattaba hainabi thadokpa asi aroibani haibadi ai haizaroi tasengbadi aina khanbada masidasu thangai sengbasi masi darkar lei anamba matamda aikhoina pambase ikhang khanghodana aikhoibu hongbinaba mahakna angakpa ama tawduna sat launa pokhaiba aduni aikhoigi taraptagidi kari amatta thengnarudaba nungaitaba karisu leite khudong sadaba karisu leiba nate awaba khangba karisu leitena aikhoigi oinadi ishwarna thadokpiba haibase maduni amen masidi nangna nangi angangda Johnny nangi ka sengdoklucho haibagumbani Johnny na magi ka da changlaga ishwar angakpa ama tawbidana aina mit hangdorakpada aigi ka ase sit nana thambiramu nangi yumda changle hairaga yum sit nale amotpa khudingmak jisugi mingda thokre haibana kari kanagadagene yengbiu aina mafam asida leiringaida tamduna khara saukhatpa kari kaibage amen tasengnamak karigumba aikhoina aikhoigi phattaba hainabi ado thadokke hairagadi aphaba hainabi ama thambatai maduda aikhoigi tawpham thokpa mathau kharadi changani matam kharadi madu khara khangba tabani masinani aikhoina thawai asengbagi mateng yaudana tawba yaroi hairiba ase aina mayamda tasengna gyan ta hanjaningi ishwargi mateng yaudana nangna mado tawba ngamloi kristagi oiba punsi ama hingba do mi singna khwaidagi chauna soiba jaga adu masini makhoina madu masa mathanta tawnaba hotnai ishwargi oibasing ado kauthoi nangna ishwar yaudana ishwar pelhanba haiba ase oithokloi pukning singsiningai oidre nangna ishorbu pelhanba mahakki mateng yaudana pelhanba ngamloi masigidamakni mahakna haikibado aina chatkraba matungda atopa tengbangbiba ama nangidamak aina tharakani aina aigi thawai nangidamak tharakani mahakna nangbu tengbangbigani mahakna nangbu pelhangani mahakna Parakletosni nangga loinana chatminnariba aduni Amplified Bible da mahakse aigi nakanda lepliba aduni aduna matam chupada mahakna nangi nakanda leptuna nangna awaba tarakpada natraga mateng darkar leirakpa matamda adum leiriba aduni munna tabiyo mahakse yamnasu ing tapi nangna khangadabani ishwar aibu tengbangbiyu haiba matamda ishwarda nungairoidaba pendaba leigadaba nate nongmada lisinglak hangbiyu maramdi aikhoina mase asukki matik darkar lei aina tengbangbiyu
ꯏꯁ꯭ꯋꯔ ꯇꯦꯡꯕꯥꯡꯕꯤꯌꯨ ꯑꯩꯕꯨ ꯇꯦꯡꯕꯥꯡꯕꯤꯌꯨ ꯍꯩꯅꯕꯤ ꯍꯥꯏꯕ ꯑꯁꯦ ꯅꯪꯅ ꯁꯨꯝ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯇꯧꯕ ꯃꯆꯠ ꯑꯗꯨꯅꯤ ꯃꯆꯠ ꯍꯥꯏꯕꯁꯦ ꯍꯟꯅ ꯃꯗꯨ ꯇꯧꯕ ꯑꯃ ꯆꯪꯏ ꯐꯔꯦ ꯑꯩ ꯑꯁꯨꯝ ꯍꯥꯏꯅ ꯍꯥꯏꯖꯒꯦ ꯅꯪꯅ ꯑꯐꯕ ꯃꯆꯠ ꯑꯃ ꯆꯠꯀꯦ ꯍꯥꯏꯅ ꯋꯥꯔꯦꯞ ꯂꯧꯕꯤꯔꯤꯕ ꯃꯈꯩ ꯅꯪꯅ ꯐꯠꯇꯕ ꯍꯩꯅꯕꯤ ꯑꯗꯣ ꯊꯨꯒꯥꯏꯗꯨꯅ ꯑꯐꯕ ꯍꯩꯅꯕꯤ ꯑꯗꯣ ꯁꯦꯝꯒꯠꯄ ꯁꯣꯏꯗꯅ ꯌꯥꯔꯒꯅꯤ ꯃꯗꯨ ꯍꯧꯔꯕꯅꯤ ꯑꯐꯕ ꯍꯩꯅꯕꯤ ꯑꯃ ꯊꯝꯕ ꯑꯃꯗꯤ ꯐꯠꯇꯕ ꯍꯩꯅꯕꯤ ꯑꯃ ꯊꯨꯒꯥꯏꯅꯕ ꯅꯈꯣꯏꯅ ꯇꯧꯒꯗꯕ ꯍꯥꯏꯕꯕꯨ ꯑꯃꯨꯛꯇꯗ ꯑꯐꯕ ꯋꯥꯔꯦꯞ ꯑꯃ ꯂꯧꯕ ꯑꯁꯤꯅꯤ ꯐꯠꯇꯕ ꯋꯥꯔꯦꯞ ꯂꯧꯒꯦ ꯍꯥꯏꯅ ꯍꯥꯏꯕ ꯑꯁꯦ ꯉꯥꯡꯕ ꯈꯛꯇꯪꯒꯤ ꯑꯣꯏꯔꯒꯁꯨ ꯂꯧꯔꯣꯏꯗꯕꯅꯤ ꯑꯐꯕ ꯋꯥꯔꯦ ꯑꯗꯨꯒ ꯃꯤꯐꯝ ꯊꯝꯕ ꯑꯁꯦ ꯃꯔꯝꯗꯤ ꯅꯪꯅ ꯐꯠꯇꯕ ꯑꯗꯣ ꯑꯐꯕꯅ ꯃꯥꯏꯊꯤꯕ ꯄꯤꯕ ꯉꯝꯒꯅꯤ ꯑꯊꯨꯞꯄ ꯑꯗꯣ ꯃꯁꯤꯅꯤ ꯔꯣꯃꯥꯟ 12:12 ꯑꯩꯈꯣꯏꯅ ꯐꯠꯇꯕꯕꯨ ꯑꯐꯕꯅ ꯖꯣꯏ ꯇꯧꯕ ꯉꯝꯃꯤ ꯑꯗꯨꯅ ꯑꯩꯈꯣꯏꯗ ꯂꯩꯔꯤꯕ ꯐꯠꯇꯕ ꯃꯆꯠ ꯃꯌꯥꯝ ꯑꯗꯨꯒꯤ ꯃꯇꯥꯡꯗ ꯋꯥꯈꯜ ꯌꯥꯝꯅ ꯈꯟꯕ ꯇꯧꯒꯅꯨ ꯑꯐꯕ ꯇꯧꯒꯦ ꯍꯥꯏꯅ ꯂꯦꯞꯄ ꯑꯗꯨꯗ ꯑꯣꯏꯅ ꯋꯥꯈꯜ ꯊꯝꯃꯨ ꯃꯔꯝꯗꯤ ꯑꯩꯅ ꯈꯟꯕꯗ ꯀꯔꯤꯒꯨꯝꯕ ꯃꯇꯝꯗ ꯑꯩꯅ ꯇꯧꯅꯤꯡꯗꯕ ꯐꯠꯇꯕꯁꯤꯡ ꯑꯗꯨꯝ ꯈꯟꯗꯨꯅ ꯃꯗꯣ ꯇꯧꯗꯅꯕ ꯍꯣꯠꯅꯩ ꯃꯗꯨꯅ ꯑꯩꯈꯣꯏꯒꯤ ꯄꯥꯡꯒꯜ ꯈꯨꯗꯤꯡꯃꯛ ꯆꯤꯡꯊꯣꯛꯈꯤ ꯕꯥꯏꯕꯜꯅ ꯍꯥꯏ ꯊꯋꯥꯏꯗ ꯆꯠꯂꯨ ꯃꯗꯨ ꯑꯣꯏꯔꯒꯗꯤ ꯅꯪꯅ ꯍꯛꯆꯥꯡꯒꯤ ꯑꯄꯥꯝꯕ ꯑꯗꯨꯗ ꯆꯠꯂꯔꯣꯏ ꯃꯁꯤꯗ ꯍꯥꯏꯔꯤꯕ ꯑꯁꯦ ꯊꯋꯥꯏꯗ ꯆꯠꯅꯅꯕꯒꯤꯗꯃꯛꯇ ꯅꯪꯅ ꯑꯔꯥꯟꯕ ꯇꯧꯕ ꯇꯣꯛꯎ ꯃꯗꯨ ꯈꯛꯇ ꯍꯥꯏꯕ ꯅꯠꯇꯦ ꯅꯪꯅ ꯊꯋꯥꯏꯗ ꯆꯠꯂꯨ ꯑꯗꯨ ꯑꯣꯏꯔꯒꯗꯤ ꯍꯛꯆꯥꯡꯒꯤ ꯑꯄꯥꯝꯕ ꯑꯗꯨꯗ ꯆꯠꯅꯅꯕ ꯑꯃꯗꯤ ꯇꯧꯅꯅꯕꯒꯤ ꯖꯒꯥ ꯂꯩꯔꯣꯏ ꯍꯥꯏꯕꯅꯤ ꯉꯁꯤ ꯅꯨꯃꯤꯗꯥꯡ ꯑꯩꯅ ꯍꯥꯏꯅꯤꯡꯂꯤꯕ ꯑꯗꯣ ꯃꯁꯤꯅꯤ ꯃꯁꯤꯗ ꯅꯪꯅ ꯁꯃꯁ꯭ꯌꯥ ꯊꯦꯡꯅꯕ ꯍꯥꯏꯕꯗꯣ ꯇꯧꯔꯔꯣꯏ ꯃꯁꯤꯅꯤ ꯑꯐꯕ ꯄꯣꯠ ꯑꯁꯦ ꯅꯪꯅ ꯏꯁ꯭ꯋꯔ ꯊꯥꯒꯠꯄ ꯈꯨꯔꯨꯝꯗꯨꯅ ꯂꯩꯔꯤꯉꯩꯒꯤ ꯃꯔꯛ ꯑꯗꯨꯗ ꯅꯪꯉꯣꯟꯗ ꯑꯋꯥꯕ ꯂꯥꯛꯂꯣꯏ ꯅꯪꯅ ꯃꯐꯝ ꯑꯁꯤꯗ ꯂꯥꯛꯂꯤꯕ ꯑꯁꯤꯃꯛꯅ ꯅꯪꯅ ꯊꯋꯥꯏꯗ ꯆꯠꯀꯦ ꯍꯥꯏꯅ ꯂꯦꯞꯂꯕꯅꯤ ꯃꯁꯤꯒꯤꯗꯃꯛꯇ ꯅꯪꯅ ꯃꯇꯝ ꯈꯥꯏꯗꯣꯛꯂꯤꯕ ꯀꯔꯤꯒꯨꯝꯕ ꯅꯪꯅ ꯑꯇꯣꯞꯄ ꯃꯐꯝ ꯑꯃꯗ ꯂꯩꯔꯝꯂꯒꯗꯤ ꯅꯪꯅ ꯑꯐꯕ ꯋꯥꯔꯦꯞ ꯑꯗꯣ ꯂꯧꯕꯒꯤ ꯃꯍꯨꯠꯇ ꯐꯠꯇꯕ ꯋꯥꯔꯦꯞ ꯑꯗꯨ ꯂꯧꯔꯝꯒꯗꯕꯅꯤ ꯑꯐꯕ ꯋꯥꯔꯦꯞ ꯂꯧꯕ ꯃꯤꯁꯤꯡꯒ ꯄꯨꯟꯕꯒꯤ ꯍꯩꯅꯕꯤ ꯑꯗꯨ ꯊꯝꯅꯅꯕ ꯍꯣꯠꯅꯧ ꯅꯪꯒꯤ ꯑꯀꯣꯏꯕꯗ ꯂꯩꯔꯤꯕ ꯃꯤꯁꯤꯡ ꯑꯗꯨꯅ ꯑꯐꯕ ꯋꯥꯔꯦꯞ ꯂꯧꯔꯤꯕ ꯃꯈꯩ ꯅꯪꯁꯨ ꯑꯐꯕ ꯋꯥꯔꯦꯞ ꯂꯧꯕ ꯍꯧꯔꯛꯀꯅꯤ ꯀꯔꯤꯒꯨꯝꯕ ꯅꯪꯅ ꯃꯤꯁꯤꯡꯒ ꯄꯨꯟꯕ ꯉꯝꯗꯕꯒꯤ ꯑꯀꯤꯕ ꯂꯩꯔꯒꯗꯤ ꯃꯗꯨꯒꯤ ꯖꯒꯥ ꯑꯗꯨꯃꯛꯇꯗ ꯅꯪꯒꯤ ꯑꯁꯣꯟꯕ ꯑꯗꯣ ꯂꯩꯔꯕꯅꯤ ꯃꯗꯨ ꯑꯐꯕ ꯅꯠꯇꯦ ꯍꯩꯅꯕꯤ ꯅꯪꯅ ꯃꯗꯨ ꯇꯧꯒꯦ ꯍꯥꯏꯅ ꯊꯧꯔꯥꯡ ꯇꯧꯔꯒꯗꯤ ꯈꯜꯂꯨꯗꯅ ꯅꯪꯅ ꯍꯦꯛꯇ ꯇꯧꯊꯣꯛꯈꯤꯕ ꯄꯣꯠꯁꯤꯡ ꯑꯗꯨꯗ ꯅꯪꯅ ꯃꯗꯣ ꯇꯣꯏꯅ ꯇꯧꯃꯟꯕꯅ ꯅꯪꯅ ꯏꯆꯝ ꯆꯝꯅ ꯇꯧꯕ ꯑꯣꯏꯔꯛꯏ ꯈꯨꯗꯝ ꯑꯣꯏꯅ ꯑꯩꯉꯣꯟꯗ ꯍꯩꯅꯕꯤ ꯑꯃ ꯂꯩꯔꯦꯅ ꯈꯜꯂꯁꯤ ꯑꯩꯒꯤ ꯄꯨꯟꯁꯤꯒꯤ ꯆꯍꯤ ꯀꯌꯥ ꯑꯩꯅ ꯑꯩꯒꯤ ꯑꯄꯥꯝꯕ ꯐꯪꯗ꯭ꯔꯒꯗꯤ ꯍꯦꯛꯇ ꯁꯥꯎꯕꯒꯤ ꯍꯩꯅꯕꯤ ꯂꯩꯔꯝꯃꯤ ꯑꯩꯅ ꯊꯦꯡꯅꯔꯨꯗ꯭ꯔꯒꯁꯨ ꯃꯗꯨ ꯌꯥꯏ ꯃꯗꯨꯗ ꯑꯩꯅ ꯀꯟꯅ ꯍꯣꯠꯅꯔꯨꯒꯗꯕ ꯅꯠꯇꯦ ꯑꯩꯒꯤ ꯑꯄꯥꯝꯕ ꯑꯗꯨꯕు ꯐꯪꯗ꯭ꯔꯕ ꯑꯩ ꯑꯗꯨꯝ ꯁꯥꯎꯔꯦ ꯑꯩꯅ ꯑꯗꯨꯝꯅ ꯍꯤꯡꯂꯛꯂꯤꯕ ꯑꯗꯣ ꯑꯩ ꯈꯪꯗꯦ ꯆꯍꯤ 45-50 ꯑꯣꯏꯔꯝꯒꯅꯤ ꯑꯩ ꯈꯪꯗꯦ ꯑꯗꯨꯗꯒꯤ ꯑꯩꯅ ꯈꯜꯂꯝꯃꯤ ꯑꯩꯅ ꯂꯦꯞꯂꯝꯃꯤ ꯃꯁꯤ ꯍꯦꯟꯃꯟꯈ꯭ꯔꯦꯗ ꯑꯗꯨꯅꯅꯤ ꯑꯩꯅ ꯃꯁꯦ ꯃꯃꯥꯡ ꯆꯍꯤꯗꯒꯤ ꯍꯥꯏꯔꯛꯂꯤꯕ ꯑꯁꯦ ꯅꯠꯇ꯭ꯔꯒ ꯃꯤꯇꯤꯡ ꯇꯧꯕ ꯈꯨꯗꯤꯡꯒꯤ ꯅꯪꯅ ꯋꯥꯔꯦꯞ ꯑꯃ ꯂꯧꯒꯗꯕꯅꯤ ꯅꯪꯅ ꯃꯐꯝ ꯑꯁꯤꯗ ꯂꯥꯛꯂꯤꯕ ꯑꯁꯦ ꯆꯧꯀ꯭ꯔꯤꯗ ꯐꯝꯗꯨꯅ ꯖꯒꯥ ꯀꯟꯅꯅꯕ ꯅꯠꯇꯦ ꯅꯠꯇ꯭ꯔꯒ ꯑꯩꯒꯤ ꯀꯔꯝꯕ ꯃꯑꯣꯡꯗ ꯇꯧꯕꯖꯥꯠꯅꯣ ꯍꯥꯏꯅ ꯌꯦꯡꯕ ꯂꯥꯛꯄ ꯅꯠꯇꯦꯅꯦ ꯅꯠꯇ꯭ꯔꯒ ꯅꯪꯅ ꯃꯐꯝ ꯑꯁꯦ ꯏꯁ꯭ꯋꯔꯒ ꯃꯇꯝ ꯈꯔ ꯂꯦꯜꯂꯨꯒꯦ ꯍꯥꯏꯅ ꯂꯥꯛꯄ ꯅꯠꯇꯦ ꯅꯪꯅ ꯂꯥꯛꯂꯤꯕ ꯑꯁꯦ ꯑꯆꯨꯝꯕ ꯑꯗꯣ ꯇꯥꯕꯅꯤ ꯅꯪꯅ ꯇꯥꯈꯤꯕ ꯑꯗꯣ ꯅꯪꯒꯤ ꯄꯨꯟꯁꯤꯗ ꯇꯧꯒꯦ ꯍꯥꯏꯅ ꯅꯪꯅ ꯋꯥꯔꯦꯞ ꯂꯧꯔꯒꯗꯤ ꯃꯗꯨꯅ ꯅꯪꯒꯤ ꯄꯨꯟꯁꯤ ꯍꯣꯡꯍꯟꯒꯅꯤ ꯑꯗꯨꯕꯨ ꯅꯪ ꯋꯥꯔꯦꯞ ꯑꯃꯗꯤ ꯂꯧꯕ ꯇꯥꯏ ꯃꯗꯨ ꯅꯪꯅ ꯂꯧꯅꯤꯡꯕ ꯐꯥꯎꯕꯗꯣ ꯉꯥꯏꯗꯨꯅ ꯂꯩꯕ ꯌꯥꯔꯣꯏ ꯃꯗꯨ ꯄꯥꯝꯕ ꯉꯥꯏꯗꯨꯅ ꯂꯩꯕꯁꯨ ꯌꯥꯔꯣꯏ ꯅꯪꯒꯤ ꯅꯃꯥꯟꯅꯕꯁꯤꯡꯅ ꯃꯗꯨ ꯇꯧꯕ
ngaigadaba natte. Nangna warep ama laugadabani. Aina hana hinglamliba mawong aduda ai amuk hinglaroi. Aroibada sauba aduda isa ithanta wajarami. Karigumba nangna sauningba nungaigandaba. Kalakpa, pukning yekpa, pendaba, karamba, amadi, asigumba mayam asida nangna. Ai ware, haina khandriba makhaidi. Nangna chap manaba. Ching adugi akoibada matam kharaga chatkiba. Yaragani, mathangi sahigisu matam asida ai amuk lakani, adudasu aina chap manaba ase. Atopa mawongda amuk haigani. Aina mase aigi punsigi Thaudang oina ui. Aidi nga sembani. Pau sandokpasingna. Nga phai aina semi. Amen. Ikui kuidringaida sunglass yonba dukan amada aigi sunglass semlingaida evangelist oina tasingna Ishwarna kauthokpiraba nupi ama. Nupi macani thengnaduna wari sarami mahakaiga. Nakhoina su khanglibaduni mi kaya ama hujiksu. Kristabu makhoigi kanbiba mapuni haina lausinjari. Asumna oza leibagumna pau sandokpa misu lei. Adubu aigi punsigi maru oiba makaudi Christian singna makhoigi punsi ado saukhatnaba hotnabada mateng pangba asini. Aikhoise taibang panda leiba mising asida karamba mawongda kanbibage. Aina habidi aina swarga adu khaktang kaba ado aidi pamde. Aina mi atopa singa loinana kaminnaninge. Amen. Aikhoide amamba taibang pal asigi mangani aduna aikhoige punsigi bulb aduda pakliba amotpa mayam ado lauthokhtuna langna ngannaba hotnagadabani. Yamna nokningba ama haige dukan aduda aikhoi wari sanaduna aikhoibu ngairiba nupi macha ado. Nupi macha aduna pau sandokpa mi ama tawbagumna mahakna aikhoida hairaki. Nakhoi karamba church ta kabage. Mahakna hairaki aidi church ta chatte. Mahakna hairaki adubu ai thawaidadi adumak lei. Aduna nupi macha aduna aigi imanabana haiki phare mahakna haiki aidi atopa lamdagini. Mahakna hairaki aidi thawaida chatli haibase haibada America da kari haina khanabage. Mangonda tongan bakhara hairak naba mahak na adum haudoraklami. Adudagi minute kharagi matungda mahakse aingonda ngairibani. Mahakna F word ado hairami mahak dukan aduda thabak tawbani. Mana aibu ngaiduna leirami. Adudagi mahakna haiki. Oh, ai soikhre. Mahakna aigi boss na ngasi athiba wahai yamna ngange. Haiduna leirabani. Adu hekta mahakna haiki. Athiba wahai se hekta thokiba. Hoi, madu kari sukaide. Aina habidi mahakido ai gyan taba ngamni. Adugi matangda ai khanthaba ngamni. Adudagi mahakna hairaki. Masi hairoidabani haibase ai khangi. Adubu mahakna hai madu ai hek saubaga athiba wahai se hekta haikiba. Mahakna haiki tasengbani Ishwarsu athiba wahai nganglamgani khali. Madudi ai sangsindaba yaramdre. Aina Ishorbu ngakthokdaba yaramdre. Aigi imanabaduna hai aise yamna nokninge. Mahakna haiki nang masigi counter ase ngaihaktang phamle hairaga Ishwarsu athiba hairamloi haibase amukta haira. Aigi evangelist marup ado aigi maningda hangat handa chatlami. Madu mahakna nangbu nungsi. Ishwarna nangbu nungsi. Mahakna haiki Joyce nangise mahakbu sengdoknaba hotnaribra. Aina mahak ase phaba phattaba karimata haidri. Ishwar se yamna phai. Amen. Adubu aigi ithawdi mi singna saukhatnaba hotnabada mateng pangba madugi thabak aduni. Madugi sarukto Ishwarna aingonda
ꯄꯤꯕꯤꯕꯒꯤꯗꯃꯛꯇ ꯑꯩꯅ ꯍꯔꯥꯎꯖꯩ ꯃꯔꯝꯗꯤ ꯏꯁ꯭ꯋꯔꯕꯨ ꯅꯨꯡꯁꯤꯕ ꯉꯝꯗꯕ ꯃꯤꯁꯤꯡꯅ ꯂꯩꯕ ꯑꯁꯤ ꯎꯕꯗ ꯑꯩꯉꯣꯟꯗ ꯌꯥꯝꯅ ꯈꯣꯏꯔꯥꯡꯏ ꯑꯩꯒꯤ ꯄꯨꯟꯁꯤ ꯆꯨꯞꯄ ꯑꯗꯨꯃꯛ ꯆꯃꯝꯅꯗꯨꯅ ꯂꯥꯛꯂꯕ ꯑꯩꯅꯤ ꯑꯗꯨꯕꯨ ꯃꯈꯣꯏꯗꯤ ꯃꯗꯨꯗꯒꯤ ꯀꯔꯝꯅ ꯊꯣꯔꯛꯀꯗꯒꯦ ꯍꯥꯏꯕꯁꯤ ꯈꯪꯖꯗꯦ ꯑꯩꯅ ꯍꯥꯏꯔꯤꯕꯁꯤꯅꯤ ꯏꯁ꯭ꯋꯔꯒꯤ ꯃꯇꯦꯡꯅ ꯅꯪꯅ ꯁꯣꯏꯗꯅ ꯇꯧꯕ ꯉꯝꯒꯅꯤ ꯋꯥꯔꯦꯞ ꯂꯧꯕ ꯑꯗꯨꯗꯤ ꯅꯪꯒꯤ ꯁꯔꯨꯛꯅꯤ ꯅꯪꯅ ꯅꯪꯒꯤ ꯐꯠꯇꯕ ꯃꯆꯠ ꯈꯨꯗꯤꯡꯃꯛ ꯊꯨꯒꯥꯏꯕ ꯉꯝꯒꯅꯤ ꯑꯗꯨꯒ ꯑꯐꯕ ꯃꯆꯠꯅ ꯃꯗꯨ ꯁꯤꯟꯖꯤꯟꯕ ꯉꯝꯒꯅꯤ ꯑꯩꯅ ꯍꯥꯏꯔꯤꯕ ꯑꯁꯦ ꯅꯪ ꯊꯥꯖꯗꯕꯗꯤ ꯌꯥꯏ ꯏꯁ꯭ꯋꯔꯒꯤ ꯃꯇꯦꯡꯅ ꯅꯪꯅ ꯐꯠꯇꯕ ꯍꯩꯅꯕꯤ ꯈꯨꯗꯤꯡꯃꯛ ꯊꯨꯒꯥꯏꯕ ꯉꯝꯒꯅꯤ ꯅꯪꯅ ꯑꯐꯕ ꯍꯩꯅꯕꯤ ꯁꯦꯝꯒꯠꯄ ꯉꯝꯒꯅꯤ ꯁꯥꯎꯕꯁꯦ ꯍꯦꯟꯃꯟꯈ꯭ꯔꯦ ꯍꯥꯏꯅ ꯑꯩꯅ ꯂꯦꯞꯂꯝꯃꯤ ꯑꯗꯨꯕꯨ ꯍꯧꯖꯤꯛꯇꯤ ꯑꯩ ꯄꯨꯔꯥ ꯇꯣꯛꯂꯦ ꯑꯩꯒꯤ ꯋꯥꯈꯜꯂꯣꯟ ꯑꯁꯦ ꯁꯦꯝꯗꯣꯛꯆꯔꯦ ꯅꯪꯒꯤ ꯋꯥꯈꯜ ꯑꯗꯨꯁꯨ ꯁꯦꯝꯗꯣꯛꯀꯗꯕꯅꯤ ꯁꯦꯝꯗꯣꯛꯀꯗꯕ ꯀꯌꯥ ꯑꯃ ꯂꯩ ꯕꯥꯏꯕꯜꯅ ꯍꯥꯏ ꯏꯁ꯭ꯋꯔꯅ ꯑꯩꯈꯣꯏ ꯈꯨꯗꯤꯡꯃꯛꯀꯤ ꯑꯐꯕ ꯊꯧꯔꯥꯡ ꯑꯃꯃꯝꯂꯩ ꯑꯗꯨꯕꯨ ꯔꯣꯃꯥꯟ 12:2 ꯍꯥꯏ ꯅꯪꯒꯤ ꯋꯥꯈꯜ ꯑꯗꯨ ꯅꯧꯊꯣꯛꯄ ꯗꯔꯀꯥꯔ ꯂꯩ ꯅꯪꯒꯤ ꯋꯥꯈꯜ ꯑꯗꯣ ꯃꯄꯨꯡ ꯐꯥꯅ ꯄꯨꯔꯥ ꯅꯧꯍꯟꯒꯗꯕꯅꯤ ꯏꯁ꯭ꯋꯔꯒꯨꯝꯅ ꯑꯩꯈꯣꯏ ꯈꯟꯕ ꯇꯝꯒꯗꯕꯅꯤ ꯏꯁ꯭ꯋꯔꯅ ꯄꯥꯝꯕꯗꯣ ꯄꯥꯝꯃꯨ ꯏꯁ꯭ꯋꯔꯅ ꯍꯥꯏꯕꯗꯣ ꯍꯥꯏꯌꯨ ꯏꯁ꯭ꯋꯔꯅ ꯃꯥꯡꯂꯕꯁꯤꯡ ꯑꯁꯤꯒꯤꯗꯃꯛꯇ ꯐꯥꯎꯔꯤꯕ ꯑꯁꯤꯒꯨꯝꯅ ꯑꯩꯈꯣꯏꯁꯨ ꯐꯥꯎꯕ ꯇꯝꯒꯗꯕꯅꯤ ꯃꯇꯝ ꯆꯨꯞꯄꯗ ꯏꯁꯥ ꯏꯊꯟꯇ ꯅꯨꯡꯉꯥꯏꯇꯗꯨꯅ ꯂꯩꯒꯗꯕ ꯅꯠꯇꯦ ꯃꯁꯤ ꯃꯇꯝꯗꯤ ꯆꯪꯒꯅꯤ ꯃꯗꯨꯗ ꯀꯔꯤꯁꯨ ꯆꯤꯡꯅꯅꯤꯡꯉꯥꯏ ꯂꯩꯇꯦ ꯑꯗꯨꯕꯨ ꯅꯪꯅ ꯇꯧꯕ ꯗꯔꯀꯥꯔ ꯂꯩꯕ ꯄꯣꯠ ꯑꯃꯗꯤ ꯅꯪꯉꯣꯟꯗ ꯂꯩꯔꯤꯕ ꯐꯠꯇꯕ ꯍꯩꯅꯕꯤ ꯑꯗꯨꯒꯤ ꯃꯇꯥꯡꯗ ꯋꯥꯈꯜ ꯍꯣꯡꯕ ꯑꯁꯤꯅꯤ ꯅꯪꯅ ꯑꯁꯨꯝꯅ ꯍꯥꯏꯗꯨꯅ ꯆꯪꯁꯤꯟꯒꯗꯕꯅꯤ ꯐꯔꯦ ꯑꯩꯅ ꯀꯨꯀꯤꯁ ꯑꯃ ꯆꯥꯔꯗꯤ ꯑꯩꯅ 12 ꯆꯥꯒꯅꯤ ꯃꯗꯨ ꯅꯠꯇꯦ ꯀꯅꯥ ꯑꯃꯅ ꯀꯨꯀꯤꯁ 12 ꯆꯥꯕꯒꯤ ꯃꯊꯧ ꯇꯥꯗꯦ ꯑꯩꯕꯨ ꯉꯥꯛꯄꯤꯒꯅꯤ ꯑꯗꯨꯕꯨ ꯅꯪꯅ ꯀꯨꯀꯤꯁ 12 ꯆꯥꯔꯨꯕꯒꯤ ꯊꯣꯏꯗꯣꯛꯄ ꯀꯥꯟꯅꯕ ꯂꯩꯇꯦ ꯇꯁꯦꯡꯕꯗꯤ ꯅꯪꯅ ꯆꯥꯅꯤꯡꯗ꯭ꯔꯒꯗꯤ ꯃꯗꯨ ꯑꯃ ꯐꯥꯎꯕ ꯅꯪꯅ ꯆꯥꯔꯨꯕꯒꯤ ꯃꯊꯧ ꯂꯩꯇꯦ ꯀꯔꯤꯒꯨꯝꯕ ꯅꯪꯅ ꯄꯥꯝꯂꯒꯗꯤ ꯃꯁꯤ ꯍꯥꯏꯗꯅ ꯇꯧꯔꯁꯤ ꯍꯥꯏꯕꯗꯤ ꯅꯠꯇꯦ ꯑꯗꯨꯕꯨ ꯑꯁꯤꯒꯨꯝꯕ ꯄꯣꯠꯁꯤꯡ ꯑꯁꯤꯅ ꯑꯩꯈꯣꯏꯒꯤ ꯏꯊꯛꯇ ꯄꯥꯜꯍꯟꯕ ꯑꯁꯦ ꯇꯧꯍꯜꯂꯣꯏꯗꯕꯅꯤ ꯑꯩ ꯎꯄꯥꯏ ꯂꯩꯇꯗꯅ ꯇꯧꯔꯤꯕꯅꯤ ꯑꯩ ꯍꯦꯛꯇ ꯁꯥꯎꯅꯤꯡꯉꯤ ꯍꯣꯏ ꯀꯔꯤꯁꯨ ꯀꯥꯏꯗꯦꯅꯤ ꯅꯪ ꯁꯥꯎꯕ ꯌꯥꯏ ꯀꯔꯝꯅ ꯈꯪꯂꯤꯕꯅꯣ ꯃꯔꯝꯗꯤ ꯅꯪꯅ ꯑꯁꯨꯝꯅ ꯁꯥꯎꯗꯨꯅ ꯂꯩꯔꯤꯉꯩꯒꯤ ꯃꯔꯛꯇ ꯑꯩꯅ ꯊꯣꯡ ꯊꯤꯜꯂꯛꯂꯒꯗꯤ ꯅꯪꯅ ꯃꯗꯣ ꯈꯨꯗꯛꯇ ꯇꯣꯛꯀꯗꯕꯅꯤ ꯑꯩꯅ ꯍꯥꯏꯅꯤꯡꯕꯗꯤ ꯑꯩꯅ ꯄꯦꯜꯂꯛꯇꯕ ꯀꯥꯟꯗ ꯑꯩꯅ ꯑꯩꯒꯤ ꯏꯆꯥꯁꯤꯡꯗ ꯂꯥꯎ ꯈꯣꯡꯉꯦ ꯅꯣꯡꯃ ꯑꯩꯒꯤ ꯄꯥꯁꯇꯔꯅ ꯊꯣꯡ ꯊꯤꯜꯂꯛꯂꯝꯃꯤ ꯑꯩꯒꯤ ꯄꯥꯁꯇꯔ ꯑꯗꯣ ꯎꯕꯒꯤ ꯑꯩꯉꯣꯟꯗ ꯏꯁ꯭ꯋꯔꯅ ꯚꯤꯖꯟ ꯑꯃ ꯎꯠꯄꯤꯔꯝꯃꯤ ꯏꯁ꯭ꯋꯔ ꯑꯩ ꯎꯄꯥꯏ ꯂꯩꯇꯦ ꯑꯩ ꯌꯥꯝꯅ ꯂꯥꯜꯂꯦ ꯏꯁ꯭ꯋꯔ ꯑꯩ ꯂꯥꯜꯂꯦ ꯑꯩ ꯃꯁꯦ ꯎꯄꯥꯏ ꯂꯩꯇ꯭ꯔꯦ ꯍꯣꯏ ꯃꯍꯥꯛꯅ ꯑꯩꯕꯨ ꯇꯝꯕꯤꯔꯝꯃꯤ ꯃꯔꯝꯗꯤ ꯑꯩꯈꯣꯏꯅ ꯄꯦꯜꯍꯟꯅꯤꯡꯕ ꯃꯤꯒꯤ ꯃꯃꯥꯡꯗ ꯑꯩꯈꯣꯏꯅ ꯑꯗꯨꯝꯅ ꯇꯧꯗꯦ ꯑꯁꯨꯝꯅ ꯏꯁ꯭ꯋꯔꯅ ꯑꯩꯕꯨ ꯍꯣꯡꯍꯟꯕꯤ ꯃꯍꯥꯛꯅ ꯅꯪꯕꯨꯁꯨ ꯍꯣꯡꯍꯟꯕꯤꯒꯅꯤ ꯍꯩꯅꯕꯤ ꯄꯨꯝꯅꯃꯛ ꯑꯗꯣ ꯊꯥꯗꯣꯛꯄ ꯌꯥꯒꯅꯤ ꯑꯩꯒꯤ ꯃꯆꯠ ꯍꯣꯡꯗ꯭ꯔꯤꯉꯩꯗ ꯑꯩꯅ ꯏꯍꯥꯟ ꯍꯥꯟꯅ ꯇꯧꯒꯗꯕ ꯑꯁꯦ ꯑꯩꯒꯤ ꯋꯥꯈꯜꯂꯣꯟ ꯑꯃꯗꯤ ꯑꯩꯅ ꯉꯥꯡꯂꯤꯕ ꯑꯗꯣ ꯍꯣꯡꯕ ꯑꯁꯤꯅꯤ ꯅꯪ ꯀꯅꯥꯅꯣ ꯍꯥꯏꯕꯁꯦ ꯅꯪ ꯈꯪꯒꯗꯕꯅꯤ ꯅꯪ ꯀꯅꯥꯅꯣ ꯍꯥꯏꯕꯁꯦ ꯅꯪ ꯅꯤꯡꯁꯤꯡꯒꯗꯕꯅꯤ ꯅꯁꯥꯅꯊꯟꯇ ꯅꯪ ꯀꯅꯥꯅꯣ ꯍꯥꯏꯕ ꯑꯁꯦ ꯍꯥꯏꯖꯒꯗꯕꯅꯤ ꯅꯪꯒꯤ ꯅꯨꯡꯗ ꯀꯅꯥ ꯂꯩꯔꯤ ꯈꯪꯒꯗꯕꯅꯤ ꯅꯪꯅ ꯃꯁꯤꯡ ꯊꯥꯅꯗꯕ ꯃꯤꯁꯣꯟ ꯑꯣꯏꯕ ꯄꯥꯡꯗꯕ ꯍꯨꯝꯗꯨꯅ ꯄꯨꯕ ꯌꯥꯕ ꯑꯗꯨ ꯅꯠꯇꯦ ꯇꯥꯏꯕꯪꯄꯥꯜ ꯄꯨꯝꯕꯒꯤ ꯄꯥꯡꯒꯜ ꯂꯩꯔꯤꯕ ꯏꯁ꯭ꯋꯔꯒꯤ ꯃꯍꯥꯛꯀꯤ ꯊꯋꯥꯏꯗꯣ ꯅꯪꯒꯤ ꯅꯨꯡꯗ ꯂꯩꯔꯤ ꯅꯪꯒꯤ ꯌꯨꯝ ꯃꯣꯠꯂꯤ ꯅꯥꯟꯗꯦ ꯍꯥꯏꯗꯅ ꯅꯪꯕꯨ ꯀꯥꯟꯊꯣꯛꯄꯤꯒꯗꯕ ꯅꯠꯇꯦ ꯐꯠꯇꯕ ꯃꯆꯠ ꯈꯛꯇꯅꯤ ꯂꯩꯔꯤꯕ ꯑꯗꯣ ꯑꯩꯅ ꯄ꯭ꯔꯥꯔꯊꯅꯥ ꯇꯧꯖꯔꯤ ꯃꯗꯨꯗꯤ ꯉꯁꯤꯒꯤ ꯄꯥꯔꯥ ꯑꯁꯤꯅ ꯅꯍꯥꯛꯄꯨ ꯏꯁ꯭ꯋꯔꯅ ꯃꯥꯡꯗ ꯆꯤꯡꯁꯤꯟꯕꯤꯒꯅꯤ ꯄꯟꯗꯨꯅ ꯂꯩꯍꯜꯂꯤꯕ ꯑꯗꯨꯗꯒꯤ ꯅꯥꯟꯊꯣꯛꯍꯟꯁꯅꯨ ꯍꯥꯏꯅ ꯐꯤꯂꯤꯞꯄꯤꯌꯥ 3:19 ꯄꯥꯎꯈꯣꯟ ꯆꯠꯄ ꯄꯣꯜꯅ ꯍꯥꯏ ꯑꯩꯅ ꯇꯧꯖꯕ ꯑꯃ ꯂꯩ ꯅꯍꯥꯛꯅ ꯈꯪꯕꯗ ꯍꯦꯟꯅ ꯂꯥꯏꯍꯟꯒꯗꯕ ꯃꯌꯥꯝ ꯑꯃꯁꯨ ꯌꯥꯎꯔꯤ ꯑꯩꯈꯣꯏꯒ ꯋꯥꯔꯤ ꯁꯥꯅꯕꯤꯌꯨ ꯋꯦꯕꯁꯥꯏꯠꯇ ꯆꯪꯕꯤꯌꯨ ꯑꯩꯁꯨ ꯕꯥꯏꯕꯜ ꯑꯁꯤ ꯄꯥꯝꯃꯤ ꯅꯩꯅꯕ ꯄꯥꯝꯃꯤ ꯏꯁ꯭ꯋꯔꯒꯤ ꯋꯥꯍꯩ ꯅꯩꯅꯒꯅꯤ ꯍꯥꯏꯕꯤꯌꯨ ꯑꯩꯈꯣꯏꯅ ꯃꯌꯥꯝꯕꯨ ꯅꯨꯡꯁꯤꯖꯩ ꯅꯨꯡꯉꯥꯏꯕ ꯅꯨꯃꯤꯠ ꯑꯃ ꯂꯦꯟꯕꯤꯌꯨ Joyce Meyer Ministry haibasi mahakpu akhoi mi miyam thakachri mahakna akhoi ngonda tawbiriba thakachri ngai haifam leite mahakna akhoi bu phi moru adu khakta natana leidiba singna chinchak natana amasung pau amasung aphaba pau tambi noina contact tawbibe yagani
jmmindia.org ngasi Joyce Meyer gi ministry da noi yaubi yagani Joyce Meyer ministry haibasi mahak po ekhoi mi miyam thakajri mahak na ekhoi ngonda tawbiri ba thakajri ngai haifam leite